September tha Jananeta Hizam Irabot Ningsing Numina Lakpaga Iroinana Ngasi, Thawal District Ladiba Arambai Tenggol Unit Singna National Highway 102 gi YK College Wangjing gi Mapadagi Wangjing Khabakong Fawbada Lamtu Sengdokre. Ngasi gi Lamtu Sengbagi Thauram Adu Thawal District Ladiba Arambai Tenggol gi Unit Taret, Unit 1, 2, 3, 4, 5, 53 amadi 56 na Wangjing amadi Lamdingi Local Club Sing amadi Wangjing da Ladiba Relief Camp Anigi Miyamga Punna Chathaki. Lamdu Sengbadu Mari Lainana Thawal District Ladiba Arambai Tenggol Unit Taret ki PRO Kisan Soibamna Fongdorakpada Aikoi Punsanduna Laikhidraba Athauba Hizam Irabotpu Ikai Khumnaba Utpa Oina ngasi Lamtu Sit Sengbagi Thauram asi Pangthokpani Lambigi Nakyata Fataba Plastic Sing Langthokpa Haibasi Hanadagi Su Laingaki Amadi Tongan ba NGO Singe Maikaidagi Langthoktanaba Miyamda awareness piba kaya su laikre adubu Aikoi Miyam Sina awareness adubu follow tawadi Kaya uzade hairaduna fataba plastic sing mafam chana langthok minasi tungi mirol kansi haiba taragadi aikoina angamba thaudang sing lominasi haiki Koi ngasi pangthok sariba sit sengbagi thauram asi akoigi laikidraba athauba lamyanba hizam irabot ningsing numina lakpasiga mangoina na akoigi Thawal district lairiba Arambai Tenggol gi unit 3 akoigi unit 1 unit 2 unit 3 unit 4 unit 5 aduga unit 53 amadi 56 punsillaga aduga Wangjing amadi lamdingi akoibada laibiriba local gi club mayam aduga Wangjing da laiba akoigi relief camp ani hariba mayam asi punsinna zaraga athaubogi mafam da ikai khumnaba utpoina sit sengbagi thoram asi pangthok sabani akoina mayamda thamjaningba wafamdi akoigi Sorok ki nak yeta plastic waste sing mafam charana hundok paji mamang da su sarkar gi side gi su aduga club singi mai gai da gi su mayam hanjan lawba mayam mangang ba chaiba tawba thengna gre adu no mata mayam jina akogi indi bagi kainodi kya u da ba hai tare adu na masi mayam na mafam chana langthok piu haujikti yam ju nungai rabani akogi garbage collection ju hapta amada ani rak natraga muraki chang de dum labane adu na mayam mafam chana thamji tungi mirol kanji hai taragadi angamba akoina thawdang ji lomina ba changi mayam yai phare mayam na yata laibiri be sin naw sing na su akoi hauji akoi taw na su panbi gi bese tawbina ba laire habagi mata gu makoi sit ka durbe senga do bu thuk ka do si atopa mina laga chakhai ma natraga atopa mina na deba alien de laga chakhai na deba akoi mioi bai ba akoi mioi be sin ne ba akoi mosal li su sengdo ka do jo koina aduna akoi isana gyan ta na amola kai sing je mafam sana thambiraga masi akoi government khakta ju taina ba deba akoi publishing na gyan ta biraba langthok ka do phat housing no mafam sana thambiraga di department gi su mai mathok sapsana tawjugani adu akoi mangjong irabodi lamjan ba akoi hizam irabodi gi ningsing numika mangoi na sinjari ba thorom ji da akoi sigi Wangjing da leba Thawal side da leba Arambai Tenggol ji tukna natna lamyan ba sina himalay ba ke da mak kathokhiba amadi sugumba laiba ke da mak tawbiba thawdang kharse mabu ningjing aga thamoi nung dukak ta laibu nataba makhoina tawrama thawdang do akoi su masa mana moina khut katang do su khokam ro su thangdong mina bagi haina base laimina ji haraga